ถุย เชจุบุเช อัสให้นาเด อ้าย อัสมาคุณเนี่ยนะเลยนั่งมันน้ำไงอัสให้นาเดนั่งขังบนเตไอซูไอเงตุ้มจีจัดอัสมาคนเซมาในพี่มานุ้ยทงอะไรในโค้งอีเซเลยใกล้ทำอะไรมาเลยชาบีพารีเย่เลยชาบีพารี वारक पंगंद्रव ऐगी थमु पाजिन में याद्रव ऐगी शमना ꯂꯩꯔꯅꯤ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯂꯅꯤ ꯇꯧꯍꯣꯏꯔꯤꯕ꯭ꯔꯥ ꯁꯤꯕꯨ पोट से हमका थांजमिन से Sorry It's okay Bimba, bilhin ki foto por ama bro. ꯑꯧ ꯄꯨꯔꯛꯑꯝꯃꯦ ꯇꯣꯂꯣꯞ ꯆꯪꯉꯕ ꯀꯩꯅꯣ ꯇꯣꯂꯣꯞꯇ ꯍꯥꯏ ꯂꯩꯔꯤꯁꯤꯕꯣ ꯅꯪ ꯍꯦꯛ ꯀꯥꯔꯗꯅꯣ ꯑꯣꯐꯤꯁꯁꯦ ꯄꯨꯟꯁꯤꯒꯤ ꯊꯥꯅꯤꯜ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩ ꯍꯟꯈ꯭ꯔꯕ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯄꯨꯟꯁꯤꯒꯤ